Pakistan Imphal Wahengbam Washington na pau pajari ahanbada maruai ba pau Pradhan Mantri Narendra Modi ngasi nongmagi khongchata Assam da lakani Security Force na Tengnopal Jila gi Kholsangbung Chingchangda thi humbagi thabak chathabada bom amadi kuchukulai kya phagatle amasung Sangsad ki Sabha animaki budget mifam gi ahanba tangka ngarang loisin khre Pradhanmantri Narendra Modi ngasi nongmagi khongchata Assam da lakani mahakna ngasi ayuk pung 10 makhai adwaida Dibrugarh jila gi Dibrugarh Moran lambi paringi Sabulwa da sembaliba awang nongpok lamdam gi ahanba highway base emergency landing strip ta thungani mahakna mafam aduda fighter transport aircraft amasung helicopter singi aerial display amasu yengani Numijung Bamatungda, Pradhan Mantri na Guwahati da lupa koti lising mga samri yang kai hen bagi tongan becakot tarangi project sing karen na sangagani karen na jatrahun gani. Pradhan Mantri na Guwahati amasung North Guwahati ani fauna ba Brahmaputra Turel matakta sahaba Kumar Pankar Rahman thong sangagani. Mahakna Guwahati ki Indian Institute of Management ki temporary campus samadi electric bus samasu Rajya Sarkar da khutsinagani. Sri Modi na Amingaon da hyperscale data center ama hangdokani tungda Pradhan Mantri na Guwahati da pangthokpa Bharatiya Janata Party ki karmi singi mifam amada suwangangani. Imphal ki iroi sembada laiba College of Agricultural University ki Vice Chancellor Anupam Risana Lusingba Mihut Kangbu Amanangarang Mukhyamantri Yumnam Khemchan go unakre unabaduda lau singu madi masiga mari lainaba lam singda mityang changduna Rajya sigi selthongni phigam phagat hanabagi matangda wafam kaya khanakhi makhatana lau singu oiba infrastructure phagat hanba University asgi experts singatana minaduna Rajya si mipal tang daba lamdam ama oihanna wafam kaya su khanakhi hanagi MLA laikhidraba Kaisi Maugi imung manunggi miyoi singasu Mukhyamantri ga unakhi. Naga singi marumarang hunbagi kumai luingai ni ngasidagi hauragani kumai asi United Naga Council gi mijang makhada state level organizing committee ni sinduna Ukhrul headquarters ground da Tangkhul Nagalong na yumbu oiduna pangthokani. Security force na Rajya chigi tongan mamafam singda thi humba masung area domination gi thabak makhata ni sathari. Manipur Police Control Room gi zero lamana hai security force ki apun bakangbu amana Tengnopal jila gi Kholsangbung Chingchangda thi humba gi thabak chathabada single barrel nongmai ama magazine yawa pistol ani IED nipan amasung nongmai maru kya phagatki security force na Bishnupur jila gi Moirang khunong makha laikai degi ngarang pripak ki miyoi amasu phaki Imphal West amasung Imphal jila gi tongan mamafam singdagi KCP apun bagi Miyoi ani fagatki. Sakang dabasing no huran kiba iko bhen ama Manipur Police nangarang Tengnopal jila gi senam khuldai phangbangam khre. Manipur Police ki kangbu ama nangarang Imphal West jila gi mafam amadagi beer bottle cham kuntra mathoi amasung yungang bottle marphutare chu fagatki. Security force nangarang Executive Magistrate ka loinana Sekmai Police Station gi manung chanba ngatan chingsang pareng amasung kangpok pijila gi lam ekar tarukta tharamba popi pambi singsu yanthetuna manghanki World Cancer Day gi palan thoram ngarang Imphal gi Palace compound laiba Maharaj Buddhachandra College amasung Anand Singh Higher Secondary Academy da pangthokre thoramachi CMO Imphal East kim yang makhada NCD selna sinbani Thoramaduda launanganda ba laina singi matangda miyam da mamutta na khangan ba masung laina singa siga mari laina ba screening su chathaki thoramduda punna miyoi cham yang khairomna saruk yakhi tabi ba pawasi Akashvani Imphal dagini Sangsad ki Sabha animaki budget mifam gi ahanba tangkak ngarang loisin khre Sabha animaki apunba mifam da Rashtrapati Draupadi Murmu na wangang baga loinana mifam asi January 19 da hokibani mifam asi da lisingani kun mga kuntaruki economy survey amasung lisingani kuntaret ki kendra gi budget sel to mantri Nirmala Sitaraman na puthokhi tha sigi ani da Lok Sabha amasung Rajya Sabha animakta Rashtrapati warol gi motion of thanks khanaba hokhi Bharat amasung America gi
matam kharagi oiba lalolitiki yana warol amadi Bharat China ngamkai paringi sayet na wafam yauna tongan bo wafam singda biroti na sabada sarang na batokhan badagi Lok Sabada Rashtrapati warolgi motion of thanks khanabangam khide Pradhanmantri Narendra Modi na hairi singnaba kaya gi marakta hokiba sahi tara roma sida Bharat na Ganatantra gi mapangal mapungphana kankhat handuna amukta oikhidriba mong da saukhalakli New Delhi dangarang Global Business Summit wangang bada Shri Modi na hai hokiba sahi tara roma sida malemda laina laisat ungkhanaba phiba mamadi lan na chingba kaya thokli Laibak amagi taubang basakti asi kudong tiba thaudok thoklaba matamda da khangbangami hainasu Pradhanmantri na makhata ki Shri Modi na hai संकट के समय ही किसी देश के सामर्थ्य का पता चलता है अनेक डिसरप्शन के बीच भी भारत के लिए ये दशक अभूतपूर्व डेवलपमेंट का रहा है शानदार डिलीवरी कर रहा है और डेमोक्रेसी को मजबूत करने वाला रहा है Bangladesh की पार्लियामेंट मिखलदा बांग्लादेश नेशनलिस्ट पार्टी BNP न चाउ माई पागलकपदा प्रधानमंत्री नरेंद्र मोदी न नुंगाइब फोंदोखरे श्री मोदी न BNP की चेयरमैन तारिक रहमान दा ngarang wari sanaduna मिखलदा महाकी दोल न चाउ माई पागलकपगिदमक नुंगाइब फोंदोखी सोशल मीडिया दा थागत पवाल श्री मोदी न हाई श्री रहमान न बांग्लादेश की मियाम के अनिंगबा पाम कया थुंगना बहनाबदा भारत न मपुंग फाना सौगतकनी माग न हाई युमथंगनरी बलेबाक अनियसी ऐतिहासिक अमसुंग संस्कृति की ओइबा अचेतपा मरी लैनै ngasi phongba pause singi maroiba pausingi damak hojik Naorem Victor leire Victor Thagachari Washington Nagaland da Kuki amasung angami chauna irang thokiba Manipur crisis kamari lainana CBI na lokhatpa case ki status report pikhalaknaba Supreme Court na khangalaki bagi pausing na ngasi phongnari ba pauche singi maroiba pausing oiri Sana laibak pauche da lamgi wahodagi angami amasung Kuki singa chauna irang thokre lambi thingkre nongmai kapkre Police na ingchik pa hanjilak na bakhangan kre haina ahan ba headline tawri Pawasimak Sangai Express Manipuri edition da ahan ba headline amasung pokna fam pauche da ani sub headline tawri Lam laushin na ba hot na ba leptrabadi khut hangani haina UNC na akan ba wafam phongdokre haiba paw pokna fam pauche gi ahan ba headline tawri Naharul gi thaudang da Frontier Nagaland Territorial Authority natraga masiga manaba kanglon amata Manipur da pusalakpa yaroi CSO kanglaipak haiba paw ahan ba headline tawri Manipur crisis ka mari lainana CBI na lokhatpa case ki status report chayol ani gi manungda pisilaknaba Supreme Court na khangan khre haiba paw Sanga Express English edition gi ahan ba headline tawri Luingai ni kumhai gi mangoinana Kuki sing na chatharakpa hingsa gi thodok sing United Naga Council na kanna yaningda ba phongdokhi bagi paw People's Chronicle gi ahan ba headline tawri Ekar taruk lomda tharamba popi mangan takhan khre ama fagat khre Thobal police na drive chathaduna drug user mari detain tawkhre haiba paw sanalaiba ki ani sub headline tawri Sexual harassment gi matang da sensitization program ama Kaksing jila da pangthokhi bagi paw Manipur Mail gi ani sub headline tawri Manipur da chingnaningai oiba mawong da yumgi nupi sing si bagi thodok toina thokchilakli angang unaba numit nipani surakpada mayum dagi thokraga turel da sina fangkiba niroda mina hatpra mathanta sijabra haina huyanlan paw da ahan headline tawri Litangi thodoka mari lenana United Naga Council na pendaba amasung nungaitaba phongdokhiba loinana luingai ni kumai da miyam punna saruk yaminana ba appeal tawkhibagi paw Hills Hornbill Express ki ahan headline tawri District Social Welfare Officer Tamenglong amasung District Health Society Tamenglong ani punna khotsamna duna ahal oiraba khunja singi damak lemna layang bagi kem ama pangthokibagi paw Ganview Mail da ani sub headline tawri Tamenglong Times da litan da hingsa gi thodok kya thokraba matung internet ta thamlamba athingba lokthokre haiba paw ahan headline tawri Washington Thagachari Victor Aloibeda maroiba paw amukhana Pradhanmantri Narendra Modi ngasi nomagi khongchata Assam da lakani mahakna Guwahati da lupa koti lising mga samri yangkai henbagi tongan besakot tharangi project sing kharana changagani kharana jatra hungani Security Force na Tengnopal jila gi khulsangbung chingsang da thi humbagi thabak chatabada bom amadi kuchukulai kaya phagale amasung sangsad ki sabha animaki budget mifam gi ahan batangkak ngarang loisin khre paw luijare